Kumja lisingani kunya mapangi June thada Imphal asi National Railway map ta Yaoba Awang Nongpok state ki mga Shuba capital city Oiragani haidi. Hidamasigi matang da North East Frontier Railway gi senior official amana fongdokiba wafam report tawraduna Morung Express ta fonglakpa pau aman hai Kumja lisingani kunya mapangi June thada kilometer chamaga taraga mathoi sangba Jiribam Imphal Railway project asi Commission Tauragani Hari Lupa Koti Lising Kungani Toy Changna Paikatpa Project Asi Kumja Lisingani Kunga Mapandadi Mapung Fana Sizinaba Hauragani Assam ki Konung Dispur Tripura ki Agartala Arunachal Pradesh ki Konung Itanagar Amadi Mizoram ki Konung Aizol Hanana Laipak Asigi Railway Map the Yaukre North East ki Oina Railway Project Paikatpada Manipur na Khwaidigi hena Khudong Chadaba Mayok Nariba Asi Jiribam digi Imphal Faubagi Paring Asini Tunnel Hutpa Amasung Thong Kaya Sabana Maram Oiraga Matam Ka Hena Changli Haina Senior Official Aduna Fongdoki Haidi Panbayabadi North East Frontier Railway gi General Manager Construction Assis Bansalna Handakta Jiribam digi Khongsang degi Awangkul amasung Awangkul degi Imphal fauba paikalakliba rail lambi sembagi thabaksing kupna yengshinba laikre athubada Commissioner of Railway Safety na Khongsang degi Awangkul faubagi sarukta semgatliba railway gi fibam yengsinanaba thaurang tawri haina report asina makha tari